Csos Kangleipak Sinduna Mayaang Laanmee Singna Lamdamsida Chathariba Meewot-Meenei Thabak KHUDAKTA LEPPU Mayaang Laanmee Singna Lamdamsidagi HANKHRO HAINA MEIRA KHONGCHAT CHTKHRE KHONGCHAT adu awang lekin thabi ponsambam khulen moirangi MEIRA paibising ima ibil sing amadi langol game village da lanjen aduna leiriba nupi kayana saruk yaduna nong marakta chatki Langjinga chobada CRPF na mihat thina hat kibagi mayokta chahi khudingi pangthuktuna lakliba khongchat asi ngarang chatkibani khongchat adu da saruk yakiba MEIRA paibisingna Mayaang Laanmee Singna Chathariba Meewot-Meenei KHUDAKTA LEPPU Central Force Lamdamsidagi hanbikro tronglawbigi thodok amadi ukhrugi thodok yaningde haina kholaw kayasu lawki Manipur Innovative Youth Organization Delhi Mayonasu Mayaang Laanmee Singgi Meewot-Meenei da leikidaba sing amasung tronglawbi amadi ukhrugi thodokpu pendaba amadi awaba fongdoktuna MEIRA katki